अहानबदा मरोइबा पाव मणिपुर की हौजिक ओइरिबा तंगदु लेतादबा फिबम की मतंगदा होम मिनिस्टर अमित शाहना मयाई तांबा लौदुना ngase रिव्यू मीटिंग हौख्रे लमदम असिदा यलहौंगैदगी सनदुना लाक्लिबा लमता थांगजगी लाइनिंग लेसल थौरम असे तंपाके मफम कयादा ngasi पाक्सना पांगथोकनारी हौखिबा मतम खरादगी हौना मणिपुरदा मै चांग नायना मुत्पगी फिबम अमा मायोकनारक्ले हौखिबा नुमित निपानी असिदा स्टेट असिगी तोआन तोआनबा डिस्ट्रिक्ट सिंगदगी सिक्योरिटी फोर्स ना नोमै चट्रेट का कुंट्रा निपान खुसिनरख्रे अमदे जिरीबाम डिस्ट्रिक्ट दबा कुनमापन यावबा इंडियन रेलवेज के अखन्नबा ट्रेन अमा चेंगबेक लिसिंग कुंट्रा रोम पुरगा ngasi थुंगलख्रे ममी टीवी ने संदोक सबा नुंथिल की पाव मिएंग ताबिरम लिबा ख्वाई खुदिंगमक कुइरबगी तुंगदा समिनाना मयामबु तरामना अमुक हन्ना ओक्चरी पाव मिएंग तामिनरसे मणिपुर की हौजिक ओइरिबा तंगदु लेतादबा फिबम अमगी मतंगदा यूनियन होम मिनिस्टर अमित शाहना मयाई तांगबा लौदुना ngasi रिव्यू मीटिंग अमा न्यू दिल्ली दा हौख्रे अकक्नबा पाव अमगी मनुंग चन्ना रिव्यू मीटिंग असिदा सरुक यानबा मणिपुर गवर्नर अजय कुमार बल्ला न्यू दिल्ली की होम मिनिस्ट्री ऑफिस ता थुंगलदुना मिफम असिदा सरुक यारी हाइरे हानगी चीफ मिनिस्टर एन बिरेना ममांग थागी मापंदा चीफ मिनिस्टर की फम थादोख्रबा मतुंग अमसोंग फेब्रुआरी 18 प्रेसिडेंट रूल थमलख्रबा मतुंगदा ओइरक्लिबा फिबम यंगसिनबगीदमक मिफम असे पांगथोकपनि हाइरे निंगसिंगबा याबदी ममांग चहीगी नवेंबर दा होम मिनिस्टर अमित शाहना मकोकतोंगबा ऑफिसर सिंगा लोइनना अवांगबा थाकी मिफम अमा पांगथोकतुना मणिपुर की ओइरिबा फिबम की मतंगदा खनखिबा लेख्रे मिफम अदुदा स्टेट असिगे शांति रक्षा की फिबम फागतनबगी मतंगदा खनखि अमसोंग मतौ करमना तंगदु लेताबा पुंसी अमा लहेनबा ngamgani हाइबगी मतंगदा मकोक थोंगबा ऑफिसर सिंगा कुपना खनखे अमित शाहना मिफम अदुदा मणिपुरदा आइन अमसुंग शांति रक्षा ngaknabagi damakta लाखिबा सेंट्रल आर्म पुलिस फोर्स अमदे स्टेट पुलिस सिंगदा शांति हंजिलनाबा अकनबा पाउताक पीखि हाइरे लमदम असिदा यलहौंगैदगी सनदुना लाक्लिबा लमता थांगजगे लाइनिंग लेसल थौरम असे तंपाके मफम कयादा पाक्सना पांगथोकनारक्ले लाइनिंग लेसल की थौरम असे मैतै चैसत के मतुंग इन्ना चाही लोइबगी अरोइबा था ओइरिबा लमता थागी अहानबा थांगजदगी हौरगा था असिगी थांगजा खुदिंगमक्ता पांगथोकतुना लमदम असिबु तेक्ता कायदनबा अमदे थोखनिंगदबा थौदोकसिंग थोक्तनबगीदमक इरा थौनी थौरम पांगथोकपनि ngasi ayuk matamda ngasi ayuk ki matamdagi hauраga laikai laikai da leiba yumthong khuding dage arei ba injang napi sengna chingba khaina duna maru oiba lagi thauram tauba amade saroi khangmana chingba ase magi khul laikai singda ahal oibi ima ibel singna lagi pochang singa loinana lai khurumba lagi potlam thadokpa sing tawduna thoram ama oina pangthoktuna lakle ngasi su maitegi senglaba aruba laifamlen oiriba kangla ifam amade khurai ahong pungda leiba maitegi laifam asida hariba lagi thoram saroi khangba amade lai khurumba na chingba ase ima singna thoram gi kanglon kaya loinana pangthokhe लमता थागी अहम सरई खाब नुमित थांगा होइबा लमता मिनी पाखी कंगला मनुंगदगी थोक्तना खांगना नुपी नुपा पुनमक थोएगा अखोई कंगला मनुंगद लेब पुनमक थोएगा अखोई माइगई निपान जाय मापत पुन्ना सरई नारई पुतोช่วยบ้างมาเลี้ยงช่วยบ้างที่ช่วยบ้างเอาว่าประตาประมาณตั้งใจนี่ป่ามันจะมาป่าจานั่นน่ะทางจะหันบ้างตัดนับสิดาคนเนี่ยคนนั้นทำจะมีมาเลี้ยงอยู่นะहौखिबा मतम खरादगी हौना मणिपुरदा मै सांग नाइदबगी फिबम अमा मायोकनारक्ले
Hauzik Bosem amasung Kosem na lauba class 10 amadi 12 ke examination sing pangthokpa khakta natana nungthilgi matamda nungsagi maisa khara kangkatlaklabasu ayuk amasung numidangi matamdade ningthamthagi saruk loidribana miyamna maigi tangai fadaba lairingai serek asida ngahak leitana mai mutli haibagi wafam sing haukiba matam khara dage hauna Manipurda mai sang naidabagi fibam ama mayok darakle ayuk nungthil amadi numidang yauna load shedding toina tauba thengnari mai mut pada pendabagi miyam gi taina fam sub station da tariba staff singda oibagum tawri amaromda hauzik chathari ba bosem amasung koseng gi examination asida mairoi singna yamna pena dre haire laipaki warba matam asida mai gi phibam phattaba asina miyamda hena dumo halle mai chang nai dabana hiram kuding makta khunai asibu sota hanbana Kunai asibu sota hannaba machak amasu ohelle pumnamak asibu yengbiraga mari leinaba authority na mieng sangbinaba appeal tawrakpaga loinana miyamda mai sang naina phanganduna saukhatpa kunai ama semnaba mari leinaba singna hotnabiyo laipak miyamna su mai lana sizin nabigano mai kotlaga sizin nabigano haina su miyamda appeal tawrakli Haukiba numit nipani asida state asigi tongan ba district singdagi security force ta nongmai satret ka kuntra nipan kusinarakre hauzik phaubada nongmai lising mari rom hena laukhatpa ngamle hairi Manipur police ki pau amagi matung inna Tengnopol Impal East amadi Impal West Bisnupur Thobal Kangpokpi district ta ngarang khuchu khulai kuntra humdoi kusinaraki hairi Manipur police na thokpa cherol amada Tengnopal district ki more PS ta Haukiba sagolsal numita kusu khutlai punna tarataret kusinaraki Impal East District ke Lamlai Police Station da ngarang khutlai yauna atai potlam tarataruk porompat PS da khutlai ani CDO Impal East da khutlai amade nongmai maru yauna potlam taret Kangpokpi District ki Wakan Kulgi Kuki Village Volunteer singna kunnipan suba amasung tarataruk suba AR gi khuthang da sagolmang Police Station da khutlai yauna atai potlam tara mari sinaraki hairi Impal West District ki oina pasoi PS ta nongmai amadi atai potlam tara Lampel PS ta punna potlam tara humdoi amade Thobal Police SP Office ta khutlai mari kusinaraki hairi ningsingba yabade Governor Ajay Kumar Balana haukiba February 10 dagi hauna numit taret nigi manungda kusu khutlai sing pikhatlaknaba khanganbaga loinana maikai kaya dagi kusu khutlai kaya pikhatnaraki bane makhatana khutlai pikhatpagi matam numit taret amaga sangdoktuna laihoriba kuchu khutlai sing pikhatlaknaba ngarang amuk khanna appeal tawrakhibani amaromda haukiba sahi lising ani kulhumdoigi me kuntra mathoida hanagi chief minister and Biren Singhna kuchu khutlai sing pikhatlaknaba appeal tawramlaba matungda security force ki matenga loinana president rule laktringai mamang phaubada khutlai lising kuntra hena laukhatpa ngamlakrabane Jirbam District ta Daba Kunma Panyauba Indian Railways ki akhanaba trail ama sengbek lising kuntra rom puraga ngasi thunglakre pawgi likhun amagi matung inna trail ase Jirbam da thunglaba matung ngasi ayuk pung 12 khara helakpa adwaida Khongsang Railway Station gi damakta Khongsan ki haire amaronda Jirbam Agartala gi Seoul gi Changnai na chelamba passenger train Shatabdi Express amuk khana selhaning bagi apamba su jiri miyam na phongdok narakle Laigi thauramda lamgi matangda yetnarakpadagi khul anigi miyoising khatna chainaba thokre haire ngasi ayuk pung 10 rom tarakpa adwaida Impal East District ke Lamlai Kendragi manung sanba nonga khulda lamta thangjaga mari leinana khulgi ahal singna saroi thanggi thawam ama pangthoknaba hotnarubada Kameng khunjau gi khunja singna makoigi jagada tawba yaroi haina athingba pirakpadagi haiba nonga amade Kameng khunjau kun anigi marakta khatna chainabagi thaudok ama thokre haire Nongada
khulgi ahal lamansing aduna lamta thangjagi saroi khangbagi thoram ama taunaba khulgi tainaba lampak amada sangsiluba matamda kameng khunjawgi myoi singna makoigi jagada tauba yaroi haina atingba pirakhe wafam asida nakan animakta awai akum taunarakpadagi khut yaunaraktuna khatna chainaba thoklakhibani haire thadok adubu laksinaba lamlai police ki team ama laktuna yamna kanna hotnarabaso nakan animakta asok apan yauna lepa laitana satharakpadagi police sing aduna isma bob na chingba kaptuna irang adubu laksin ki haire makhatana asok pasing adu layengnaba hospital da pukhat khibaga loinana police na khul anigi myoi mari manga kauduna wari sanaduna irang adu makhatana thoktana baso hotna ki haire Pangal National Democratic Alliance Manipur Pandam haina mingtholba lup amana ngase nauna sapongkre Major Khulda Press Club ta ngase lup ase sapongbagi ahanba foundation day thorongga mari leinana lup asege President MA Jabarna phongdokhibada nauna saponglakliba lup asegi maru oiba pandam de Manipurda laiminariba social group khudingmak human right amasung human dignity mafam matam sana punna kusamna duna laipaki oiba isu kayada saruk yaminaba amade lamdam asida thokliba maitai amasung kuki anigi conflict ase compromise taunaba thabak paikhatpa lamdam asigi peace and harmony da akaiba pirakpa amasung thugainaba hotnarakpa social group khudingmakki mayokta khongpam setna lepaga loinana matam pumnamakta thengnaba thengnana thabak thoram sing paikhatpa haibagi wakhallonda lup ase saponglakpani haina phongdorakle nauna saponglakliba lup asigi oina vice president secretary assistant secretary treasurer amadi executive member anisu thaupugadaba oina khanke aba wahangubama lukhi sapongbagi lukhi ngasi ke saja jawabani pasigi maramdi ngasi Manipurda Tata nipan mapan janji ni pati negro macam macam kau kata Manipurda tanggung lita yang besar lawa atau lawa leher bagai luina na sepisihir melakana ekor yang na awal juga melakana semua pasti santai ni lebih lagi kita lebih bermakna pangan national democratic alliance Manipur Manipur pandam hai belum bersih masih masih tarikama itu kalau bagi lagi yang menjadi untuk masih ada khas foundation di mana pangkop sebab masih di tahun lalu dapat dari executive member dari Bachao board member berkali Kumjali sing ani tara manga January kunithoi dagi Honorable Prime Minister Narendra Modi na Haryana gi panipata hodokhiba flagship program Beti Bachao Beti Padhao na sahi tara surapagi oina chatliba sahi lising ani kunmanga gi January kunithoi dagi March 9 lising ani kunmanga fawa pak sanna Beti Bachao Beti Padhao haiba asida ahenba mieng thamba thoram asigi saruk amma oina District Administration Ziribamna Sinduna ICDS Ziribam Project ki CDPO Songtam Umilagi mieng makhada Hillgard Community Hall Ziribamda thoram mapung phana pangthokre ngasi thoram asida athoiba mitunglen oina Dr. N Saroja Devi MO Wahengba Premsan Singh District in charge MSRLM Jiribam Ward Member Susitra Supervisor KS Chandrika Devi amade thoram mapu oina CDPO Chongtham Umila Devi na daistafam ke pangthokiba thoram asida nupi masa kaya amasu saruk yaki CDPO Chongtham Umila Devi na haikibada masigi thoram asi aikoina laikai da chattuna awareness kaya pangthokle maru oina nupi masa singi tangai fadana sangba potlamna singba piri amasung hakselgi oiba posai singsu piri haina phongdoke Phobaksa High School Government Impal West ki manung sana laiba class asige school asige class 9 amadi 10 mahiroi singda
खुसिन्नरिबा लाइरिक असे पांगल स्टूडेंट ऑर्गेनाइजेशन PSO असिगी मिएंग मखादा चथरकपा ओइना छात्रसिंगदा पिजबने इम्फाल वेस्ट डिस्ट्रिक्ट के मनुंगचना फोबाक्साउदा लैबा फोबाक्सा हाई स्कूल दा वाटपा ओजासिंग अथुबदा थाबिरउ हाइना पांगल स्टूडेंट ऑर्गेनाइजेशन PSO के फाइनेंस सेक्रेटरी युंखाइबम अस्करना एजुकेशन डिपार्टमेंट की पुनिंग संगसिलकले वफम असे ngasi स्कूल असिदा क्लास 9 अमदि 10 तमलिबा महिरोइसिंगदा PSO ना लेमना लाइरिक यंथोकपगी थौरमदा फंगदोखिबनी अफब महिरोइ पुथोक्सी अफब खुनाई ओहेंसी हाइबे हिरमदा PSO ना लिसांग सिना चथरकपा एकाडेमिक कैंपेन की सरुक अमा ओइना लेमना लाइरिक यंथोकपगी थौरम अदुदा युंखाइबम अस्करना हाई महिरोइ संब्रिगा यंखैरो महि तमलिबा स्कूल असिदा सुपनगी ओजा 15 खक्तना ताकपी तंबिरी मसी यामना चानादबा अमदि लेंगाकी स्कूलदा महि तमजरिबा महिरोइ सिंगबु थवैदबगी ममी अमने लमदम असिगी तुंगी युम्बिरेल ओरकदौरिबा महिरोइसिंग असिबो महि मसिंग निंगथीना तंबिदुना अफबो खुनाई अमा ओयहनसे मरी लेनेबा एजुकेशन डिपार्टमेंट ना स्कूल असिगी अवाटपा ओजासिंग अथुबदा थाबिरउ करिगुंबा अवाटपा ओजासिंग असि थाबिरक्तबा तारगदि महिरोइगा लोइनना अकनबा खोंजंग संगसेलगनी हाइबा वफमसो महाकना मखाताना फोंदोरके Bachao High School Imphal West Manungchana laiba school asi gi class 9 amadi class 10 gi mairoi singda khusinariba larik asi pangal students organization PSO gi afaba mairoi puthoksi afaba khunai ohensi haiba academic campaign asi gi makhasa tharpu oina chhatra singda pijabani aduga school asida watuna lairiba oja sing athuba matamda mari lainaba education department singna yeng changbi naba pungning singsanjari masigi makha tarakpada awat oja sing athuba matamda thabiyaktaba tarabadi PSO amadi chhatra singga khusam naraga makha kayagi khongjang changchilagani haina PSO gi maikaidagi apin tawjari Bachao High School Imphal West Manungchana laiba school asi gi class 9 amadi class 10 gi mairoi singda khusinariba larik asi pangal students organization PSO gi afaba mairoi puthoksi afaba khunai ohensi haiba academic campaign asigi makhasa tharpu oina chhatra singda pijabani aduga school asida watuna lairiba oja sing athuba matamda mari lainaba education department singna yeng changbi naba pungning singsanjari masigi makha tarakpada awat oja sing athuba matamda thabiyaktaba tarabadi PSO amadi chhatra singga khusam nar एक्सटेंडेड प्रधानमंत्री सुरक्षित मातृत्व अभियान की सरुक अमा ओइना था खुदिंगी पांगथोकपा मिरोनबी सिंगी क्वालिटी एंटीनेंटल केयर ANC पीनबा अमदी हेना फागतनबगी पांदमदा लखवटलकपा प्रोग्राम डिस्ट्रिक्ट हेल्थ सोसाइटी संदेल न सिंधुना ngarang CHC sakpi karongda पांगथोखरे CMO संदेल गिम एंग मखादा पांगथोखिबा ngarangge outreach program aduda total number of ANC registration की मियोई निफु तरुक number of ANC first trimester registration की ओइना मियोई तरा मरी high risk pregnancy मियोई तरा ENT check up ultrasound for pregnancy women अमदी general medicine की ओइना मियोई तरा की मथक्ता service पीकी CMO संदेल Dr. Joyson Matthew मोंगसांगना लुसिंगबा टीम अदुदा gynecologist Dr. PS Sangrehau Dr. HP Kendrin sonologist Dr. Anjali Krishna BR General Medicine Dr. RD Anna Niwaring ENT District Program Manager Jasa Premi Amadi Atai DHS Sandel gi staff sing su yauke panbayai extended PMSMA gi makhada district asigi sakpi karong CIC da tha khudingi kunipan da miron bi singi screening identification line listening amasung appropriate management of high risk pregnancies by obstetrician, gynecologist, radiologist, and physician की सर्विस पीदुना लाकले सेंटर असिदा iron folic acid IFA amadi calcium supplements तो मिरोन भी सिंगदा मतम चाना लेमना येली हाइरी मीगा लाइगा लंगदाइबा मतमदगी सथरकपा उमंग लाइगी मसा मनाई ओइरिबा येलहौमी अखोइगा थादोकनबा याद्रबा यामना मरु ओइबा थौरम ओइरिबा कुमजा खुदिंगी लमता थागी अहानबा थांगजा नुमित्ता पांगथोकपा सरोइ ngaरोइ खांगबा लाइसोल थौरम ngasi लमता थांगजगे नौमा पानबा नुमित असिदा थौबाल निंथौ लाइनिंथौ लाइरेंबी मंगा हाइबदी थौबाल निंथौ
Khunbu Laima Nongpok Ningthau Nongpok Panthoibi amadi Singa Lairembigi Sanglen amadi Ibuthau event thaugi Saroi Ngaroi Thadokpham Singda Pangthokre Thorom asida Thobal Ningthau Lainingthau Lairembi Thogal Lukki Mioi Sing Amaiba Amaibi Thobal Achobagi Laikai Marigi Ahal Laman Kayaga Pullaga Pangthokhiba Thorom asida Thobal Achobagi Laikai Marigi Yumthong Kayagi Imung Sing Khongman Basikong Impal West tagi Mioi Kaya amadi Tongan Tonba Mioi Kaya Laktuna Ibuthau event thaugi sumangda ngamjaba aten pot kaya karaktuna thauni zaki Saroi Ngaroi Khangbagi Thorom asina Laikai asida Iramdam Manipur asida Sahongba Ngahongba ana ayek yaudaba aki tujungba laitaba amadi Iramdam Manipur santi purakpa oirasanu haiduna Thobal Ningthau Lainingthau Lairembi Thogal Lof Thobalna paujelakle Ing Gumzali Sing Amaga Chamapan Kunmangada New Quantum Theory Haudokhibagi Matung ina Sahi Sama Pharakpagi United Nations Sahi Asida International Year of Quantum Science and Technology Lisingani Kunmanga Haina Lauthokibagi Sahi Suppa Pangthok Kadabadagi Haudokpa Thoram Ama GPU Men College Impal GMUB Department of Physics Amadi IQAC Anina Punna Kusamnana Sinduna Pangthokre College asigi Library Building da leiba exam hall da pangthokhiba thorom aduda Professor Rajan Singh Principal GPU Men College Head of the Department of Physics Dr. Maisam Vidyasagar Singh L Tampasna Devi Associate Professor Department of Physics GPU Men College amadi Professor MD Baharuddin Sa IQAC Coordinator na President Member oina saruk yaki Thorongi Manung Chana Pangthokhiba 12 program da Dr. Maisam Vidyasagar Associate Professor Department of Physics GPU Men College na A Journey from Uncertainty to Reality haiba topic da wangang ke hairi Minister amadi Minister oiningbana masing helakpana maram oiraga hojik leiriba hana lengak pairamba BJP MLA sing asi lingjen manaba ngamdabana amata oina punsinba ngamdabani haina Kairao Assembly Constituency gi MLA Laurembam Rameshwarna phongdokre wafom asi ngarang nongma panbaga mari leinana Kanglada miyam punba thoram amada MLA Laurembam Rameshwarna phongdokhibani MLA na makha taraduna haikibada Hojik leiriba BJP MLA sing ase masing yamjarabasu makoi amata oina punsinba ngamdre masi miyamna nungaiba oiramloi Lengak ama semnabagi MLA masing suna matik sana leirabasu hojik lamdam asida President rule leiriba asi yamna leibak thibani masi BJP masengi marakta tokhaiba wakhalonga loinana lingzen manadabagi ni haiki makoigi apunba ama sagatpaga loinana hokhiba February 13 da BJP MLA sing apunba mifam ama pangthoknaba hotnaki adubu laibak thibadi MLA kharana kudakta masang amlaktaba amade mapanda chathokhiba sing yaunarakpana hairiba apunbagi mifam aduso pangthokpa ngamkhidre haina so mahakna makhata na haike Bakara asi phawba punsinba ngamdana lepak asigi yamlaba miyam asidi matau karamna punsinbada lingzen manaba ngamgadawribano haiba wafam so paumi singda mahakna thongke Ngarang Impal East District ki manungsa na leiba kongba maru laifam lenda maitei singgi oiba laigi thoram pangthok lingai kuki singna nomai kapsilaktuna attack chatharakiba thodok aduga mari leinana police na kuki in peace cycle amadi wakan village ki chief wahang pang taunabagi damakta kaukat khre hairi loinana hairiba mafam asida amuk khanna nomai kaptharakpa tarabadi akan be action launaba warning pikre haina Manipur police na thadorakpa warol amna phongdorakle Warol asi makha taraduna ngarang nomai kaptharakpagi thodok hek thokpaga security force singna
Wakan areas amadi Mark Hills Range ki mafam singda operation amadi area domination sathaduna nomai kaptharakliba miyoi sing fanaba thiba humbagi thabak akan mamongda sathari hairi amadi makhatana nomai kaptharaktuna ayat apan piraklabade sapchana khut hannaba state force singsu mafam aduda mikup nahong singna lainaba khangan khre haina warol asina makhatana phongdorakli Manipur gising amasung tampaki mafam singda security force na area domination amadi thiba humbagi thabak leptana sathari Tangnapal district ki masi PS ki manungsana laiba samukomda security force na thiba humbagi thabak chathabada 12 bore single barrel gun locket met ama muzzle loaded rifle ama improvised long range mortar local met ani kg kuntra taret muklumba improvised explosive device tara magazine yaw 9mm pistol local met ani 7.62 mm SLR maru manga 7.62 mm AK maru manga 7.62 mm brims mat .303 rifles maru tara 5.56 mm instas maru tara matoi 9 mm pistol maru manga 36 hand grenade taruk electric detonators tara 12 bore cut tools maru manga handset ama amadi lion charger ama fagat pangamle hairi amaromda security force na Kangpokpi district cycle police manungsana pulai jangkhulda popi pambi sing yanthat kre pombi sing adu lam ekar kuntra rom tharambani hairi Manipur gising amasung tampaki mafam singda security force na area domination amadi thiba humbagi thabak leptana sathari amaromda Manipur police control room na thadorokpa sirol amagi matung inna National Highway 2 Imphal Dimapur lambi amadi National Highway 37 Imphal Jiribam lambi da lamdam asigi tangai fadana nongmada chadaba yadraba sangdaba yadraba pochai puduna lakpa gari sahunga ahum amadi saniga tarani pal hariba lambi asida apanba yaudana pusilakre Makhatana pochai pusilakpada khudong thiba thoktanabagi-damak chingnaningai oiba mafam singda security force na akanba saksin tharang laukatle Manipur district pumnamakta pamdaba thodok thoktanabagi-damak sing amasung tamda punna checkpoint 108 hangduna achat awok sing check tawduna wahong paung chathaki miyoi amata mifami pundi yaukide hairi Rizan Institute of Medical Science ka khusam naraga First Battalion Manipur Rifles ki unit hospital da nomagi oiba blood donation gi thauram ama pangthokre hairi ba I katpagi thauram adu da personal kuntraga nitoina masagi blood donation tawki hairi Security force na ngarang National Highway 2 gi lambi paring da sel khaiba da chenaba miyoi mari fare hairi Kangpokpi district ki Bimparao dagini haiba miyoi mari asi KNFP gi miyoi amagi makhada thabak tawbani hairi pharaba kedar sing adudi Lungau Sam Khipken chahi kun mapan Letmit Lan Khipken sahi kun manga Satmit Law Tuboy sahi kun mari amasung Thangau Lun Kilong sahi kun taret ni makoi mari dagi 4-wheeler ani mobile phone ahum cover yaw na wireless earpiece ama sen oina lupa Sising nipan ga chamanga ga yangkai amadi puma bag ama fagat pangam ki hairi security force na ngarang Kamjong district ki Sasat police station ki manungchana laiba Indo Myanmar border chamaga tara mari amadi chamaga tara manga gi manakta laiba Kultu village ta aina thingkrabala lolo PLA gi miyoi ama fare hairi pharba miyoi adudi Psycho Mahesh Singh sahi kunrumdoi mangondagi piston ama 9mm gi maru taruk Chinese grenade ama radio set ama amadi mobile phone ama fagat pangamle hairi Governor Ajay Kumar Ballana numit taret ni manungda khutlai surrender tawnaba akanba wafam thamkibagi matung inna aroiba numitta arambai tengolna first MR ground da khutlai Sanigani Futaruk surrender Tarakiba Ado Miyamgi Minungsi Fangnaba Achamba Thosel
amani hairaduna Kukizo Organization ITLF amasung kotu anina thadorpa serol amana hairakle serol aduna makata na hairibada lamdam asigi tampaki lamdamda luttaukiba kutlai Nising taruk lom aduda Arambai Tengol na handak surrender tawrakiba kutlai saniga nifu taruk asida sada mangalom tani haina haire hairiba thausil adu Arambai Tengol na Governor Ajay Kumar Bala unaruba matungda miyamgi mamangda Arambai Tengol gi afawa thawong utnaba amade miyamgi minungse phangnabagini hairi makhata na kotu amasung ITLF na taliba separation demand ase hanba laitana lepli haibaga loinena Kukizo Saniga kuntra hena hatkibagi responsibility pumba Arambai Tengol na pugadabani haina serol asina makata na hairakle Bangladesh masa sing amasung Rohingya sing laipak asida sanghanduna lahennaba hotnariba network singi mathakta akan bathabak laukhatnaba Home Minister Amit Shah na pautak pikre ain kaina mitop sing sanglakpa haibasi national security ga mari lainai maram aduna masibu asetpa wakhalon amaga loinana thengnaba tangai phade haike mahak na hai ain kaina changlakliba myoi sing masak khangdokpaga loinana maramdamda thindokhinaba pautak sopiki Aroibada maroiba pausing amuka henna mieng taminasi. Manipur gi hauzik oriba tangdu laita daba fibam gi matangda Home Minister Amit Shah na mayai tangbal lauduna ngasi review meeting haukre. Lamdam asida yelhongwaidagi chatnaduna lakliba lamta thangjagi lining laisol thauram tampaki mafong kayada paksana pangthoknari. Haukiba matam khara dagi hauna Manipurda mai sang naidagi fibam ama mayoknarakle Haukiba numit nipani asida state asigi tongan toanba district singdagi security force ta nomai satret ka kuntra nipan khusinnarakre amade Jirbam district ta daba kun mapan yauba Indian Railways ki akhanaba train ama chengbek lising kuntra rom puraga ngasi thunglakre Hojiki oina Mami TV ne sandok saba Manipuri pau matang asida lo shinjari makhata ba pau singidamak Mami TV bum eng ta duna lebiyo